Imis Paodam Tari Bakwai Punamapu Reena Naorem Hanbamukta the Taram Nokchari, Luena Kurumjari, Ngasi Maru Pauda. Web application ani ngasi CM Reena launch tawkre. Ek is policy mai pakhan bada Yumlon Naribada Laiba Lebagani Gyapaba Mari Mathautai. Luena Manipur State Kala Academy Awards 2016-17 ngasi Yentokre. Mapungaiba Paumu Pizari. Chief Minister N. Reena web application ani mamingna online portal for monitoring of transit of forest produces, revenue collection and prevention of illegal transport and wildlife crimes amadi dynamic and interactive official website of Forest Department Manipur ngasi CM Secretariat pangthokpa thorom amada hangdokre thorom aduda additional Chief Secretary Dr. Suhail Akhtar IAS PCCF Keril Haubi Angame IFS Additional PCCP Administration Anurag Baspai SCP Waikom Romabai na chingba kaya susar yake. Koigi lady necessary resource mayams masi fajana thammakanda ekoi marum sana mukhum sana sinna baya bisinde sinna na ba adu dai da mating pana na bagi poni kan manipur de lero praja puna mana for sigi portal amadi website sigi through the any alternative means of livelihood tongninga ba Masi ayuk pung Nipal makhairom tabada Manipur government ki civil supply da storekeeper oirambadagi thabakdagi potharaba Imphal East ki soibam lekai khalabung leirakdagi takhelambam Gopal apokpa lekhidraba bimogi yumgi geta sakhangdaba singna hand grenade Yansinduna Thanamle hand grenade adu plastic how amada hablaga thanambane gate ki makhada KCP Department of Finance ki letter head amada Deputy Finance Secretary TH Bobina sign tauba to Gopal Singh haina ibaga loinana concerned authority FCS Department of Manipur na fair price of relief order athuba matamda thadokadabani thawoidaba tarabadi maduda thorakpa afafata punamak nasana pugadabani haina iramki hairi bo madu sananaba Chatpa angang singna ubadagi imong manungda pau pibadagi police ta pau piraba matungda bomb expert ki team amana ayupung taruklom tabada lakhwatki bomb thamlambagi mayokta soibam laikai chawkhat thorang maira paibi lupna sindona Gopalgi gate mamangda wakat mifam famduna protest tawkre Ek is policy mai pakpa haibasi yumlon nariba lebagani gi mari phaba yamna mathau tai haina Manipur Legislative Assembly gi speaker Waikem Chana phongdokre ngasi GP Women's College ta pangchokpa Saigang Myanmar ball badminton team amadi Manipur India ball badminton team ani gi friendly match ki thoromda athoiba mitung lenoina saru yaraduna mahana hai ball badminton asi India gi ariba indigenous game amani masibu modern form da khara ontoklaba matungda Asian Olympic Union na recognize taunanaba honabada country taramari sudaba yadaba maramna hariba game asi Myanmar da nauna introduce Taukibani amadi Act is policy gi meeting makada yumlon nabada lairiba country ani gi thengnariba state ani asigi chawraba thodang ama leibana maram moiraga hariba game asigi matenga loinana hena mari fagat hannabagi pandamda sinba thorang amani haina mahana makata ki India gi indigenous game amani more than 2000 years ago lairaba short ki the South Indian sing the low khawlo rakanda the traditional form of sanabadagi kadang modern oi thorakanda Asian Olympic Union na recognize aba mohna bada country tara mari sudadi ade haibadagi bagi Myanmar su koi sibo hoi khamiam salakanda sagi games introduce oroga adi formal event namo oina bahona bani Ek is policy government of Manipur gi convener RK Sibachandra Singh na haiki ngasi gi thoromga mari leinana phongdokhibada Ek is policy ki khongthang ama lakpa asida thangnariba Myanmar state Saiganga Manipur ga gi miyamna naksinaba
yaudana amadi afaba mari ama leitana mai pakpa ngamloi maram asina hairiba lebak ani gi afaba mari thamnanaba mamangda football exhibition match pangthokre makhatana lebak ani gi mari asi henna naksinanabagi pandamda art and culture amadi sports ki medium asigi matengdagi leinariba mari asi hengat hannanabagi wakhalonda thoramasi pangthokpani haina mahana phongdoki Ngasigi Thoramatuda Than Ong, Deputy Director, Ministry of Health, Sports and Physical Education, Moniwa Manwar Jojo Ong, Deputy Director, Ministry of Health, Sports and Physical Education, Moniwa Manwar M. Srinivas Rao, Chief Advisor, Ball Badminton Federation of India, Thangjam Arun Kumar, President Neroka FC, R.K. Tapasna Devi, Principal, GP Women's College, Imphal Amadi, Dr. L. Kumar Singh, President Ball Badminton Association, Manipur Sosaryaki. Manipur State Kala Academy Awards 2016-17 ngasi Jen Manipur Dance Academy da CAF NPD Minister Karam Shyamna Thoiba Mitung Lenamadi M. Joy IAS Commissioner Art and Culture na Thauromapu Oiduna Yenthokre Award Yenthopaki Thauromaduda Award Kuntaret Yenthoki Thauromaduda Chief Guest gi warol piraduna Manipur asi art and culture na fazana leiriba makai Manipur khunai asi lekha taroi heba asi aikoi khudimangna khangnaraba wafamni asigumlaba asina India gi leiriba state sing leiriba furup sing lon sing amasung chanabi kaya asigi manungda Manipur da leiriba art and culture na top ton leiba ngamlibani amasung kanba ngamlibani mahana makhata na haikibada mioibana khwaidagi nungaijaba asi miyamna government na khangbiba maipakpa kaya aduni Art and Culture na Manipur sakta I hairagasu sothana neglect tawbagi mawong malambadu handaki phamkiba session da Art and Culture fagatna naba chauba boys ama thoki masina takpadi halaman imaibel kayagi hona zamandagi Manipur gi Art and Culture gi magunasi khangba haurakle haina lawgani mi amana khunai asida hingbada maru oiriba si ijat leiba miyamna ijat sanman tawbiba adune adubu ngasidi lamdam asigi naha kaya thaksi khasi walakpa Lai Sukhangba Walakpa Duga Lamsat Bevarda Kairakpagi Mami Tari Aduna Lamdam Asida Hauragliba Nahasingna Thaksi Khasi Khangna Chatpasi Tangai Fade Masi Lairikta Yaubanate Aduna Sigumlaba Kayasi Halaman Singh Dagi Tamjaduna Afava Lamdamama Sembada Thodang Lominasi Haiki Manipur ya pun saktam kaibiyati na lauri sin na lauba wina tauba aduga singwa Manipur gi saktam kalibadi Manipur State Kala Academy chi oirammi haiba simdi haiman batholoi na kan maramdi hojik Manipur gi kachin khoya da leiriba masa gi personal activities mayam ma leiraba adumba mioi mayam ma khangkalukba kana tongan ba kangluk chati gi mioi kaya yauri basina madugi sakhini haibadu adi thamoida hojik Chief Minister N. Birena Chair Loduna Manipur State Biofuel Board ki Ahanba General Body Meeting CM Secretary Tapangthokre Mifamaduda Additional Chief Secretary Dr. Suhail Akhtar Principal Chief Conservator of Forest and Hof Kadil Hobi Angami Commissioner Revenue Gyan Prakash Director IBSD Professor Fulok Kumar Mukherjee Director Agriculture Lalchanpui Banchong aduga Kau Iroi Shemba Madi Manipur University gi Professor Singh Entrepreneur Singh Sosaryaki Mifamaduda Kasaba U Mangra gi matangda yamna mamutana khanaki loinana tongan ba subject expert singna U Mangra Panbi Thana bagi matangda su akupa warol sing thamki Kakching Khunau Government High School da tariba exam center da mahiroi singna exam aduda hangliba wahang singi paukum chapchana serial kaidana question number 1 dagina 32 fawagi xerox copy amadi carbon copy na chingba paktaknana painaramba thengnarakle masi laibak chibani amsu na hakchina lawi haina amsu Kakching District Committee gi President G Sitaljit Sarmana Fongdorli amsu Kakching District Committee gi sangle na pangthokhiba paugi mifamamada mahakna makataraduna hai Hojik Chathariba Bosem Amadi Kosem na Loba Class 10 Amadi 12 ki exam da AMSU Headquarters ki Lamjing Makada AMSU Kakching District Committee ki Special Task Force Team na Kakching District ki tungan ba exam center singda koina chatuna yengsalubada center kharada ingna chingna exam tharamba thengnarakhi adubu center kharadadi yamna mawong maril tadana exam tharamba thengnarakhi
Masi Bosemna Loba Class 10 gi Maths subject thokpa numira sida Kaching Khunau Government High School da tariba exam center da satuna yengsilubada mahiroi singna exam aduda hangliba wahang singi paukum chapchana serial kaidana question number 1 dagina 32 fawi xerox copy amadi carbon copy na chingba paktakna na painaramba thengnaraki asigumlaba yamna mawong maril naidaba thariba exam ase center asigi OC SO SI amadi exam aduda tariba invigilator singna lautuna raga tauba manba mawong asi amsuna hakchina lawi aduga question serial kaidana notes oina xerox copy oina mahiroi singna 10 khraba exam gi matam asida pairam liba sigi wahan thok karino mari leinaba singna su yamna kanba meeting changhaningi aduga bosem gi flying squad team leina asumna exam tharam liba sidi amsuna taraina laude mahiroi singna su aranba pambai sizina dananaba amsu gi maikai de gi su appeal tawakli Hearing for life, don't let hearing loss limit you. Haiba pandamda malengi mafam kaya pangtong nariba World Hearing Day 2020 gi palan thorong gi sarwama waina siza ENT Hospital Sanakaitel na sindona nongmagi waiba lemna ENT camp ama ngasi thawal wang matabada parking da leiba sizo information center da pangtokre camp adu da siza ENT Hospital Sanakaitel gi associate consultant ENT surgeon Dr. Naorem Medhapati Devina Fongdorakibada Tabagi chang walaba amadi tadraba singbu yengchoktuna kari section thorang laukhatkadage haibana chingba makoida mateng pangnanabagi pandamda campasi pangthokpani haiki campaduda mioi kaya marumna lemna ana laying bagi kudong chaba fanghankibaga loinana Lions Club Thawal Greater Centuria gi members singnasu voluntary mateng pangki Oza Singhi Aropi 2019 Semdok Piyo Haiba Wakat Singh Yauna Tongan Ba Wakat Singh Taladuna Council of Teachers Association Kota na Sinduna Sangsilakpa Kongtang Sarahen Bagi Kongjang Ngasisu Jerio John 3 Thawalgi Office Mamangda Oza Singh na Kongjang Sangshin Kray Kongjang Aduda Saruyakiba Kotagi Ko Convener L Joy Kumar na Fongdorakibada Hojik Chathariba Kutang Sarahen Bagi Kongjang Asigi Mangwainana Oza Singh na Haukiba Mamangtha February Gitang Taruktagi Hauraga Tongan Ba Manipur gi district Singda Numit Taratare ni Chupna Wakat Mifamgi Kongjang Sangshin Kray Adubu Manipur gi Lenga Sina Kariyamata Tabi Dabadagi Hariba Kutang Sarahen Bagi Kongjang Asi Satharakpani Haiki Oza Haibasi Lady Baleba ki Mapi Mapa Sing Asina Wahang Punomoki Pokum si education ni education yaudu di under Mongtokoya de Haiba Loinana Samaja Siki Libak Sigi Younglen Saruni di Hairaka Antuda Handaba Tak Tatoro Pigani Haitana Warip Nariba Loinana order to say Labogam Tibani Aduna Ikoi Hairi Vaikon Satizariba demand say am democratic over Yamna Jina over demand say Ikoi Antina less must heck Pangri Boglu Zakini Mitei Pangal Scheduled Tribe Demand Committee na Chief Minister N. Biren Unaduna Mitei Pangal Community bu Scheduled Tribe Status Pangnana Nabatakshin Kre Haina Mitei Pangal Scheduled Tribe Demand Committee gi spokesperson Rabina ngasi Manipur Press Club da Paumisingda Unabada Fongdorakli Mahana Hai ngasi March ki tang ahung gi ayu pung 13 rom tabada committee gi thaumisingna CM ga hakthengna unaduna Mitei Pangal Singbu Scheduled Tribe ki status Fanganbio Haina memorandum pisin bagaloinana punna Faminaduna Dakshin Kibani Maduda CM na Mahaki Maikidigi Pangwaya Mating Pangi Haina Tazaba Pirakle Masigi Unabaduda Lilong Esigi MLA MD Abdul Nasir Susaruyaki CM da Demand Tauriba Sigi Mangwainana Committee Asida Manipurgi Governor Dr. Nazma Haptullah Amasung Ining Tole Semba Sana Zauba Unaduna Demand Asigi Memorandum Pisinduna Kana Nainaba Laikre Committee na Demand Taliba Sida Lamdamasigi Miam Namating Pangbiyo Haina Su Appeal Taurakli Jiri Bangi Jiri Ima Kaitel da Kwa Manayon ba Bengali Nupa Sambudas Koba Nupa Amadagi Ing Lisingani Taragatareta Thaudam Imocha Koba Leifamna Bisnupur District Topul Area 1 number 1 na Lupalising Kungamapalgi Kwa Mana Laukraga ngasi 2020 March ta Yoraba Phawbada Paisa Pibidaba aduda Sambudas na Imocha da Pibinana na Hairubada Kanabagi Mong Lakpada Juri Kaitel Chakot Tharang Luki General Secretary Oibata Natana Apunba Juri Bam Mera Paibi AJMP Gisu Joint Secretary Githau Puribi and Kuman Leina Khamdoknaba Amadi Mana Paisa du Kuiman Kre Yaradi Kara PBU Haina
hairubada yamna fajadaba amadi maira paibibu usit thawoidaba imochana wa akanba nganglakpadagi AJMP office ta wakhal taminaraduna driver imochana mahak khanthahowdabadagi hairoidaba wangang kaya ngangkhre lankhre haina paumisingda phongdoraki Hero I League 2019-20 ge tarahumdoi suba session ge marifu humdoi suba match hayeng kuman lampak Man Stadium da Trau Madi Churchill Brothers FC ani thengnaragani ngasi kuman lampak Man Stadium da match asigi mangwaina na pangchokpa paumising unabada Churchill Brothers FC ge coach Fernando Jos na hai hayeng thengnagadoriba team asi mamangi away match da ikoibu maithiba piramkiba Aringba teamni mamangi match Mohon Baganga sanakiba adudasu uba fangi adubu makoiga thengnananaba amadi full point longnananaba kanna honagani haina phongdoki aikoigi teamda players sing asoga panba yawba leite hayengi match asida players sing makoigi haisingba sing utuna soidana mai pakpa ngamgani haina sumhana makhata ki nakalamaromda Traugi coach L Nandakumar na hai hojik team asida noba players sing hapchile hayengi match da miyamna soidana uba fanglagani amadi aikoina soidana mai pakani haibagi chawna thajaba thamle haina phongdoki paumi singa hangba wahangi paukumda mahana hai team asigi player ani sokona mara moiraga hayengi match yawba ngamloi dawri adubu lakliba anoba players sing asiga angamba thakta hayengi match asida full point longnana ba honagani haina su phongdoki Hojik table telida Mohon Bagana point kuntraga manga Punjaba FC na point kunithoi amadi Churchill Brothers FC na point kun fangduna hanba ni suba madi ahum subada leiri Manipur gi team Trau madi Neroka FC na point tara taruga madi tara manga fangduna Nepal subada madi tara subada leiri Manipur gi ching amasung tamda chalairiba sawmill u khaifam sing lo gi wangmada chalaibana masing Helamba asina maram oiraduna Manipur gi forest gi lam manghanbada sawmill sing asina choba thodang loramba si laibak thibani hairaduna niong gi wangmada hangba sawmill sing forest department na takhaiba horakpa asi achumba khongthang ni adubu michang mikhai naina takhaibadi tawbigono haina wildlife and biodiversity conservation committee WBCC Manipur amasung unique wildlife protection committee UWLPC Manipur na phongdorakli hiramasi matang da ngasi unique wildlife protection committee UWLPC Manipur gi office da pangthokpa paugi singa unaba amada WBCC Manipur gi secretary general Romesh Ningthaujamna haikibada Manipur da leiriba tongan ba department singna miyamgi yenglaga asigumlaba thabaga ma hek torokpa matamda angamathau sing khutkan pangan basingna miyeng hek changsilakpadagi mai pakpa ngamdabagi pau kaya marum miyamna khangnari unari hairaduna forest department na kanglon kaina hangliba sawmill singi mathakta drive chathaduna sawmill sing sil tawba horakpa asi achumba khongthangni miyamna su mateng pangsin phamthoi masida michang mikhai naidana thabak tawba ngamnanaba angamathau singna su ahenba midyeng changhanningi hairaduna aigi migi naiba mawongda tawraklagadi environment bu kalhauna nabagi damakta leiriba WBCC amasung UWLPC nasu tumina yengduna leithokloi haiki ngasigi paumi singa unabadu da unique wildlife protection committee UWLPC Manipur gi secretary general Irengbam Sanaton publicity secretary S Thauba Kuman WBCC Manipur gi joint secretary Surchan Usham WBCC Thawal branch gi secretary S Vikas Meite amadi WBCC Manipur and UWLPC Manipur gi executive member singsu saruk yakhi ngarang namidang Kakching da leiba kuntaruk suba Assam Rifles kangmuna Kakching gi ATM booth mayadagi nupi ani pokhaiba yaba bom gi machak matumga loinana fare hari faraba ani adu M Funingla chahi yankhai taren mapuroiba Mansing Palel Bazar amadi AS Maring chahi nifugani thoi mapuroiba Jacob Maring kawi Nagaland dagini makoi ani dagi Valentine Streak tara detonator kuntra duga safety fuse ani fangle faraba matungda makhatana Palel Bazar da leiba M Fuminlagi yumda thibu khumba gi thabak chathabada detonator chani ga tara taret aduga Valentine Streak kun safety fuse mari su phangle hari makhataba wahangi damakta airna makoi animak faraba polam sing aduga loinana Kakching police ta sinakre hari Kakching police na case ama lokhatuna makhataba wahang pahonga loinana investigation chathari hari Hairiba pokhaiba yaba machak sing adu kadaidagi porakkibano haiba adudi chapchana press na phangba ngamdabaga loinana purakliba polam sing adu kadaida pigadabano haiba dusu chapchaba confirm oiba pau leitri hari
कोरोना वायरस की येंगदुना होम मिनिस्ट्री ना ट्रैवल रेस्ट्रिक्शन लाउथोखरे दुगा हाना पीखिबा एडवाइजरीज पुनमक अदुबो रेस्ट्रिक्शन असिना सुपरसेशन तौरे हाइरी अमदी खुदक्तगी चनबा हौरे हाइरदुना फोंदोके फेब्रुआरी की मंगा इंग्लिसिंग अनि कुनगे ममांगदा चाइनीज सिटीजन सिंग दा पीबा रेगुलर ई वीजा सिंग अदु खुदक्तगी सस्पेंड तौखरे चीना ईरान इटली साउथ कोरिया अमसुंग जापान दा चलुरबा मिरैबाग मचा सिंग दा पीखिबा मदी इंडिया दा चंगलक्त्रिबा सिंगी वीजा सिंग खुदक्तगी सस्पेंड तौखरे डिप्लोमेट्स यूएन की ऑफिशियल्स अमदी इंटरनेशनल बॉडी सिंगी मियोय सिंगी ओइनदी लेबाग असिदा चंगलकपदा थिंग बलैरोय अदुमोइनमक मखोइबो मेडिकल स्क्रीनिंग दी कंपल्सरी ओइगनी हाइरी अरोइबदा मरोइबा पाउ अमना पिजरी वेब एप्लीकेशन अनि ngasi सेम गिरेना लॉन्च तौखरे एक इस पॉलिसी माई पाखनबदा युनोन नरिबदा लैबा लेबागनी गी अफबा मरी मथौ ताई लोइनना मणिपुर स्टेट कला एकेडमी अवार्ड्स 2016-17 ngasi yenthokre ngasi gi damak tari mes paudam loisinjari myam bu mohana khumjari